Luhongnabagi Awunpot sing Yaona yum ama maina tumna Chakhre ngarang numidang pung 12 khara helakpa duaida laibak thiba thokdok ama oina nambol esigi manung chanba waheng khuman mayai lekai da leiba ngangom tomba chahi 58 apokpa laikhidraba ibo chawbage yum maina tumna Chakhre laibak thiba thokdok adu electric short circuit tagi oiba yai haina thajanare thokdok adu da lupa lak 50 romge mansang tumna Chakhre haire laibak thiba thokdok adu da en tombage loina be Laima pokpam ningol nupi macha chahi 59 haujikna Family Welfare Department Senior Female Health Worker oina thabak tawribi asige satliba chahi asigi January thada UCK Bisnupur dage loan loba senfam lakh tara mahake tha taruki pe amade GPF ke lokthokpada ngairiba senfam lupa lakh taret masanupe ge UGC gi makada Isan Udege scholarship phangbagi lupa lakh amaga lising marifu aduga tombana pakhang balai committee gi treasurer oibana committee gi thamba senpham khara masanupi ahum amasung nupi macha gi sana likol khuji puna lupa lakh 9 lomgi sana maina chaktuna mangta khe madugi mathakta masanupi ahal lakliba tha sige tang kungani thoida luhongbagi Awunpot ke pochai sing mangtakba aduda yaukhi haire Thokdok aduda club ki secretary Rajen Yumnamna phongdokhibada laikai gi miyam thoraktuna mai kanaba honakhiba adu ikang tha oibana arapa mafam singdagi ising honduna haijin khe loinana fire service kauna bahonabada toll free number satabana maram oiraga Imphal police headquarter gi kuthangda pau piraga Bisnupur fire service lakpa matamda de pung anirom kanabana pochai sing adu kanba ngamhogdawani haire Maihog langpok asi karamba matamda thokadabano khangdabana subdivision khudinge fire service station amamam thambeyu awaba taraba imung asige mangtak libasing laingakna mateng pangbiyu haina mahakna makhatana phongdokhe yum mai chakpa thokdok aduda leima pokpam JP member LJ10 isok JP gi pradhan W Deven amade club ki miyoi kayasu laktuna yengsin khibaga loinana awaba phongdokhi haire Shaji Asemba Yollambi Nupi ama phare ngasi Lamphel police station ge manung chanba Lamphel supermarket ta Asemba Shaji ge sadong phongna Yollambi Nupi ama joint coordinating committee on wildlife and biodiversity JCCWB Manipur amade Yening Animal Foundation gi executive member KHH Johnson amade LLX na lusingba tim amana Iroi Semba Forest ke officer amade Lamphel police personnel singaloina na changsin duna yenglobada Shaji Yollambi Nupi ama phare haire faraba nupi asigi maming Thamiroi Markawe Churachandpur ge Singda Forest manakta gene mangondage Shaji gi Asemba sadong keje ahumga makhai fagat pangamkhe faraba matungda Central Forest Division da case ama register taunaba khusin nakhre Maral Leiramlabadi Wildlife Protection Act 1970 gi matungin na maral phangba yana leire haire Nupi asida makhatana wahang pahong sathavada Churachandpur ge market singda lamlaki sagi sadong marang kaina adumak phangbana Churachandpur dage sadong sing adu puraklaga Imphal gi market ta yonaba purakpani haire Kosem gi chairman na mahaki masanupi yauna miyoi nifuga mapan lana thabak hapsin khibagi wathok leiringaida anoba post kunga mathoi launaba advertise torakpada angak papoknare Manipur sarkar gi DP na thokpo order amagi matungin na recruitment process tawdanaba notice thokiba leiringai loinana Council of Higher Secondary Education Manipur Kosem gi chairman na matam kharagi mamangda niyam lana mahake masanupi yauna miyoi nifuga mapan thabak hapsin khibage wathok leiringai cherak asida nauna Kosem da tongan ba post kunga mathoi launaba notice thorakpada angakpa oinare pausi asina phangba paugi matung inade Kosem da hojek apunba staff chamaga hompu taruk leire Staff masing hena leibadage staff ayambade masagi tawgadaba mathau pangthokpa phangdana hojik leibana ayamba oire Amaromda Board of Secondary Education Manipur Bosem gi oinade hojik staff marfuga nipan khaktamak leiduna chapchaba pangthokpam thokpa thabak sing adu staff sing asina pangthokle Bosem dagi Kosem na staff masing henduna leiringai asida karigidamakta anoba post kunga mathoi hapsinggadori banu haibase praja section kayadage press ta phongdok narakle Nauna thabak hamnabagi damakta pauseda
advertise tawduna kawkhiba kosem gi post kunga mai adude assistant programmer ama LDA manga data assistant ani driver ama amade grade 4 taraga ni thoine hojiki oinadi kosem da programmer ani leibada yaraba asida nipan leire aduga amuksu ama launaba thorang tawre paw asina hai council gi oina leiriba staff chamaga humputaru ase tolopi na bagi damakta tha amada lupa lak humpuga humdoi sading tawe sahi amada mahiroi lising kuntraga mathoirom tamak parikya piba sida karigi damakta staff masing hena loksin gadori bano oiriba phiba masida nauna loksin gadori ba staff sing ase kadai dagi lakpa senphamna makhoi gi tolopi gadori bano hojikti council gi thabak ayam basu computerized tawduna staff masing hanthabagi mathau tarabane council da mahiroi masing yamna hengalakpa natraga parikya masing hena tawbagi wafam amata leite aduga staff masing de aduki matik hena leire sahi amada exam ama pangthokpada bosem da staff marfuga nipan na ikom kom na thabak tawba ngamme aduga kosem na staff chamaga hompu taruk leiriba sigi mathakta anoba kunmathoi amuk launaba advertise tawriba se council ase MSRTC onthoknaba thorang tawrabra hainasu hangnarakle panba yabade haukiba matam kharagi mamangda naronda advertise tawbagi marumda council na miyoi nifuga mapan lom naronda thabak hapsin khibagi matangda handakta pangthokiba assembly mifamda puthoktuna khanakhrabane loina na inquiry tawnaba khanghan basu laikhre masigi mathakta wathok asigi matangda hojik Manipur State Vigilance Commission na case ama register tawduna hojik yamna kanna thigatpagi thabak chatharibane disqualification issue gi matangda Congress na Bharat ki president unagadawre hojik leiriba BJP na lusingba sarkar asida parliamentary secretary oina leiramba taragani thoi disqualified tawnabagi matangda Congress na Bharat ki president Ramnath Gobind unagadawre custody dagi nanthoklaga senkhiba NDNPS case ta chenaba mong hauki phare mamang thagi kuntaret ke ayuk pung tara makhairom taba duaida lamfelda leiba women police station mamang dage police ki custody dagi nanthoklaga senkhiba dage wathok oikhiba NDNPS case ta senaba palelge mongloi village dage drug addict ni haiba thongkhokam haukip Elias mong haukip sahi hompu apokpa laikhidraba litham haukip ngarang lamphel police station na amuk phare oza laubagi recruitment niyom sumna pangthokane return loibaga result haidokna bahonagani chief minister Manipur sarkar ge education department na sinduna national education policy 2020 gi matangda nongmagi oiba panel discussion ama ngarang Imphal ge city convention center da pangthokre one day panel discussion on national education policy 2020 ge thoram atuda chief guest ki warol piraduna chief minister N Birena hai laibak ama saukhat pahaibase education ningthina saukhatlaba matam khaktada oigadabane sarkar gi school college singi oza lobage recruitment niyom sumna merit leiba singdage launanaba written hek loibaga atenba matam gi manungda result out tawduna haidoknaba sarkar na honaragani oza lobada political pressure sanghandanaba honaragani mamangda leiramba asoiba aranba recruitment ge process pumnamak semdoktuna niyam sumna oza sing launaba honagani Nupi ahumgi manungda amade physical amasung sexual violence mayoknai World Health Organization malemgi nupi ahumgi manungda amade mahaki punsida physical natraga sexual violence mayoknai haina World Health Organization WHO ge report amagi matung inna haire hairiba crime ase pandemic manungdana khara amuk henjinkhre haire United Nations UN gi agency na government singda violence singsidage ngakthoknana bataksin khe marai bak thioraba mioi singduda ahen batengbang pibi baga loinana nupi singi senthok lambi phagat handuna manaba thakta puraknaba honagadabane senthok lambi sothavana nupi singbu nataba lambi gi langda thuhanduna awaba tahalle nupa masa singsu school da nupi singbu ikai khumnaba tambigadabani amasung karigumbada nam haba tawroidabani haina World Health Organization gi official singna haikhi 2000 dage 2018 ge survey data ge matung inna sahi tara manga dagi nifuga mapan phawugi manungda leiba nupi singi manungda 31% de physical amasung sexual violence mayok nei crime asisu victim singe naknaba mioi singna tawgalle chaurangna nupi million 852 na mayok nariba crime asi lairaba leibak singdana khara helle
ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯤꯕ ꯃꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯝꯕ ꯌꯥꯏ ꯍꯥꯏꯅ WHO ꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫